Image PAODAM tabiriba kwai punamapuri na naurem na hamamakta da taramna ukchari loinana khurumjari masigi maroiba pauda Chingi mafam sing chaukhatpa haibasi chingi leader sing aduna pukchil sing na thabak tawba mathau tai haina Chief Minister N Birena haikre Kuntra taruk suba National Eye Donation Fortnight 2021 thauram pangthokre Thau amadi chakthong gas mamal hengatpagi mayokta wakan mifam chathakre Loinana Afghanistan da hojik hoiriba Fibongi matang da Prime Minister Narendra Modi na Defense Minister amadi Home Minister yauna kana naina kre Mapungaiba paumu pizari State asida lairiba chingi tongan mafam sing chakhatpa haibasi leader sing aduna pukchil sing na thabak tawwa yamna mathau tai haina Chief Minister Nongthomba Biren Singana phongdokre ngasi District Administration Chuchanpur na Sinduna Peace Ground Tuibong Chuchanpur da pangthokhiba Go to Hills 2.0 hogdokpagi thauramda athoiba mitunglen oina saruk yaraduna Chief Minister na wafam asi phongdokhibani mahana makha taraduna lisang sina chingi lamdam Sothana lagliba asi matamgi leirakhiba luchingba singaduna chingda leiriba miyamna fangadaba tongan ba project amasung scheme singi khudong chaba sing mioi kharana lauduna leirambadagini hojik Go to Hills 2.0 hogdoklabanina madugi khudong chaba sing miyamna fangba ngamlagani Chingi lamdam chaukhatpa haibasi leiriba miyamgi luchingba singna pukchel sengna thabak tawba matamda chaukhatpa ngamgani India gi Prime Minister gi luching makhada paikhatliba housing scheme asina thabakta ningthina maipangna onthokpa ngamlabadi chingda leiriba lairaba singi yum sing pumlang langba ngamlagani hojikti Go to Hills 2.0 gi makhada lengana paikhatliba tongan ba project amasung scheme singi khudong chaba chingda leiriba praja singna hakthengna phangba ngamlagani Oirakliba fibam asi center da lairiba Prime Minister Narendra Modi amasung state asida lairiba BJP na luchingba lengak asina miyamgi damakta khanduna pukchel sengna kathokpaga loinana thabak changsinduna lakhibagi mahaini hojik state asida BJP na luchingba lairiba lengak asigi chahi mari makhairom asigi matam asida ching amasung tam animak thong manana chawkhat minaba ngamnaba thabak kaya paikhatuna lakli ngasi mak Chuchanpur district asigi chawkhat thorangi lengak asina paikhatuna lakba project kunthraga taret nauna sangaduna miyamda sinari loinana project ama urep yung tamle Chuchanpur district asida COVID-19 laichar asi thengnabada maruoiba oxygen plant liter chani capacity ama mamangda hangdokraba matungda ngasi anoba oxygen plant liter chamagi capacity ama hangdoktuna oxygen plant ani sure oxygen plant asina COVID-19 laichar asi mai pakna thengnaba amadi tongan ba ana layengi hiramda oxygen gi awatpa du matik sana mengkhatpa ngamlagani loinana chingi district singda ani suboina Chuchanpur district asida ngasi trauma center amasu hangdoktuna miyamda sinare loinana chingi district singda hanba oina medical college amasu Chuchanpur district ta athuba matamgi manungda saba horagani miyamna su support tawbiyu haina appeal tawki Chief Minister na akoi MLA na tawudaba photo Mana Tauren. Honorable Prime Minister na masjid batam naman na mga yung na kari niya jadi Minister mayang hal libro. Lahat ng praja mayang jadi direct po tangan baje leader ako ikaw na politician ako matong niyo. Lahat ng bingna paisa na politika kalau lahat ng sing bingna kaya ito mo ni imhan mundo yung thong kaya di support ka ni sing. Ano kasi yung marang ahan magkabo bante ahan magkaba jengso hao ani nakaba mogi kendo yengo loya benefit hange sing tata pur ga change madam de genda covid ki madam de genda tawni mayam se balche ki khange kasi sosan puda sangari mayam se ubiramani jatra huni mayam se ubiramani it is not a job go to hills hakinate because of the go to hills Sige development project na yung koi sarang mga masih implement orang kan masih sangar ini masih project sinari ini project nungai hendak pambil leader sini macam bodoh berkenan project nungai hendak pambil sini akan thagak berkenan madu bayang ini project ini cukup dengan leader report kan berkenan project nungai na thumud leader sini apang berfoto project orang lagi yang kita bersinggo madu thagak berkenan Chief Minister na makha taraduna hai Manipur da Chief Secretary ani thamba yaroi Manipur thugaibasu yaroi Manipur kaigadaba oirabadi ai chachakhige aranba pau sandokpada miyamna thaja bigano
Lenga asina India gi article 371 da piriba khudingmak ikai khumnadu chapchana na lenga na chatkani Manipur kainaba sinbadi yabangam loi aigi nungsijaraba praja singda haijari lenga asina single point amata miyangi sokna batawroi aranba politics tawbigano miyoibanina karigumbada asoiba yawrabasu yai adubu punamak faminaraga tanaba yabangaktani Thoramadu the Works Minister T.H. Bisorjit, Education Minister S. Rajan, Advisor to CM Health Dr. Sapam Ranjan, MLA Ginswan Hau Jona Chingba Kayana Sarwyaki. Yes, but the government intention is more autonomy to the hills. Chief Secretary any thamji na haira kana yadi gaina santu potu tawunu Manipur kai bidai dinamo I cannot accept it. We should live together. Manipur kai bidai dumadi I said kivenape better I said kivenape Manipur ni kai diso adu ngamoi de pota bargaining tawunu maram sa pota government is ready adu once again I assure to the people of Susanpur and to the people of the state, mainly to the tribal brothers and sisters, the state government led by the BJP is here to protect and preserve the constitutional provision under the Article 371C or any relevant matter. With this, nothing will be happen. That is my estimate. Amaromda Chief Minister N. Bidena Luchingba BJP gi lenga gasida maral kya siduna ngasi gi Chief Minister na Tuibongda Go to Hills ki ani subatangka ki haudokpagi thoramda tongan ba students organization sing Paite Tribe Council Mar Students Organization KSO Chuchanpur Block na amuba machugi firal paiduna yaningdaba utkre Lambigi Mataida students ki luchingba sing amadi mafamadugi mioi kaya amana Lambigi Mataida leptuna amuba machugi firal sing paiduna lenga ase tribal singi mayokta leiba sarkar ni haina maral sibaga loinana yaningdaba kholau singsu lauki Manipur da hokiba pung kunmari da mioi lising amaga chamapal maudraga nipal COVID test tawbada mioi chamaga marifuga manga positive oiba thengnaduna COVID positive oibagi changsada mapal dasme ahum yokre Pungpham asida mioi marina laikhidre state asigi oina COVID positive confirm case masing lakh ama lising taraga manga chamanga marifuga mari yokre Sikiba mi gi masingna lising amaga chanipal sumna ani sukre laisat asi hobadagi na ngasi fawda state asida mioi lakh taraga nitoi lising kuntra chatru kuntraga mathoi test tawkre state asida hojik active case tana mioi lising ahum chamaga marifu leiri ngasi mioi chani humfuga mathoi nabu faduna discharge tawkibadagi manipur gi apunba recover tawkiba mi gi masingna lakh tara mathoi chatru sumna ani sukre Howjik state asigi recovery rate chada maudraga manga dasmik taruk mapal yaure. Kaksing district da pung kunmari da mioi Nepal positive oiba thengnaki pungpham masida mioi nifuga mari test tawki makoi lenga ki testing center da kuntraga mathoi Jiban hospital da manga amadi Ima hospital da Nepal test tawkibane maduda lenga ki testing center da tariet Ima hospital da ama positive oiramkibane Malemgi oina COVID positive oiba migi masing ase koti kungani thoi lakh taraga taruk lesing nifuga mari chamanga marifuga mathoi sukre masigi manungda mioi lakh nifuga manga lesing marifuga mari subna taretna lekhidre fakibana koti taraga mapal lakh marifuga mathoi lesing humfuga mapal chama nifu yaure COVID laisarasina chaitheng piduna khwaidagi positive case masing yamba lebak mioi koti mari lakh nipal lising manga chani yankhaiga mapal positive oiduna USA na ahan badal leiri Indiana case koti ahum lakh kuntra lising kunga tare chatro kunga mathoi thengnaduna ani subada amadi case koti ani lakh nipal lising maudra chatret maudraga mapal thengnaduna Brazil na ahum subada leiri India gi oinadi positive case lakh humfuga mari lising marifuga taruk chama humudraga mari thengnaduna Maharashtra state na hanbada Kerala na case lakh nifuga nithoi lising tariet chanipal kuntraga nipal thengnaduna ani subada amadi Karnataka na case lakh kunga mapal lising yankhaiga manga chama humfuga mari thengnaduna positive case ki wangba ahum subada oiri District Health Society Thawalgi meeting makada National Program for Control of Blindness and Vision Impairment na sinduna
Kuntraga Taruk Suba National Eye Donation Fortnight 2021 gi thawrong ngasi DC Office Thawal gi Complex ta leiba Election Counting Hall da pangthokre. Enlighten someone's world, donate your eyes haiba hiramda pangthokiba thawram aduda DC Thawal Rangnamai Rangpatter IAS Chief Medical Officer Thawal Dr. Y Nokul Singh, District Family Welfare Officer Dawalgi, District Nodal Officer Dr. KSH Memcha Devi, District Malaria Officer Thawal Dr. L. Joy Kumar Singh, Amadi District Hospital Thawalgi Ophthalmologist Dr. N. Lintoingan Bina, Matang Sina Athoiba Mitunglen, Thawramapu, Amadi Akhanaba Mitunglen Singh Oina Saryaki. Athoiba Mitunglen gi warolda DC Thawal Rangnamai Rangpatter na hai Mid udaba singda mid dan tauduna uhanba haibasi isorgi masak amani aikoina siraba tungda organ dan taurumbagi hainabi taminase organ dan taubagi matangase lamdamasigi kachin koya tungna chatuna miyamda awareness pibasu mathau tai haiki Thauramadu loisalakpada mid dan taubagi matangda miyamda wakhal tahanba thauramamasu pangthoki Yamna tang thokpa thaudu ama waina mioi amana makhuta nongmai amadi thang paiduna laklaga banki staff sing ki handuna namduna lupa lak manga lauraga thorakhiba ama bank adubu ngak seliba CRPF kanguna phagatkhre nongmai amadi thanga loinana phagalaba mioi adugi mamingdi kwakachal soibam lekai degi thongam ringku chahi nifu apokpa laikhidraba gunesor kawi Thaudo singasi ayu pung 10 rom tabada Lamphel Police Station gi manung chanba Sangai Pro FCI Godongi campus ta leiba Bank of Baroda da thokibani mahangna bank atuda changlaklaba matungda makuta thang amadi nongmai paiduna staff singda kihanbaga loinana cashier dagi lupa lak manga lauraga thokibani thaudo asigi matangda bank atubu ngak seliba kuntraga nithoi suba CRPF ki second OC JS Chauhanna Fongdorokpagi matungina mahak altokar ama tongduna bank ki customer amagumna lakhi mahangna bank atudagi thorokpa matamda yamna chingnaningai oiba mawongda thorokpadagi mahakpu fakhibani mahak makhata ba wahang pahongi damakta Lamphel police ta sinakre hairi Lamdamasigi hawragliba naharol singda mayai kaba chinjak drugs tagi lapthoknaba amadi malem pumba Asang amantana thalalasi haibagi paujel puba solo waki khongcharama lakliba September 10 dagi tha ani chumna manikanta mutumna chalagani We for You Foundation Manipur gi executive member amadi Karam Awang Lekai Youth Club ki sports secretary soiriba Karam Awang Lekai digi manikanta mutumna chakadoriba khongcharasi no to drugs amadi our green world haiba wakhalon asidani Garigi Pambai Yaudana Kong na Chatkadoriba Kongsarasi Lakliba September 10 da Imphal Kangladagi Kongsanba Haugani Kongsarasina Manipur gi mafam kaya amadi Assam gi mafam kaya yauna tha ani chumna chatkadori Kongsarasida mahaki wakhalona sigamari leinaba awareness campaign mafam kaya da tawgadori Green environment ka mari leinana uchar na chingbasu tharamgani asigumlaba tanglaba Kongsarasi We for You Foundation Manipur amadi Karam Awang Lekai Youth Club ani na sinba khongchat asigi damakta lamdamasiki meyamna support tawbiduna thawna hapiyo aduga tinjang kaijang daba khunayama ohennabagi pandamda chakatawriba khongchat asigi damakta meyamgi thawjalsu nijarakli Thau amadi chak thongnaba gas ki mamal hengalakpagi mayokta irabor bawanda wakal mifam chathakre CPI Manipur State Council All Manipur Nupi Marob YF amadi Manipur Longmi Lupna Sinduna Sarkarna Thau amadi chak thongnaba gas ki mamal hengalakliba asi athubada hanthanduna lairaba praja singgi awaba kokhallu haina ngasigi wakat mifamadu chathaki wakal mifamadu ga mari leinana Manipur Longmi Lup ki president Singajina Paumi Singda hai sarkar asina thaugi mamal hengalakpa asina hakthengna amadi nakoinana praja singna nongmada changdraba yadraba polam singgi mamal hengalakpana pandemic marakasida maruwaina lairaba praja singda hena awaba pire maramasina athubada sarkar asina thau amadi Chandraba Yadraba Polam Singi Mamal Hanta Halu Haina Fungdoraki. No, the season of Zizak Mayam, Queen the Sandra, Polam Kudunaki Mamanja, Hankala Patagi Maman, Hankala Panina, Quidi indirectly, although directly, so on the Pochida, Taugi Maman, Hankala Potini, indirect for Kudunaki Maman, Hankala Pasina, a Quidi, Maripu, Laribo, Padak, Mota, Hengariba, Awabo Mayam said, Machishi, Saka Kudun Bitilaga. Potegi moment Kalibasi Kino, how the Amazon
cooking gas की ममन हैकली बसे ममन हंदालो लाइर अपने लेबो ngambagi sang du thoro haibadu ki wakatu ne khoi ngasi phamja Mori ki sub district hospital da Manipur lengana mamang thagi tang ahum dagi sengwa sagalakhiba PSA oxygen plant mapung fana sengwa sagat pa loikre madubu sangada ba maramna function tawbadi haudri hairiba oxygen plant ase minute amada oxygen liter chaniga yankai puthokpa ngamba plant amani aduga masina maram oiraga more miyamgi da natana Technopal district asida leiriba miyamgi khudong chaba ama ohelagani mamangda more miyamna oxygen gi damakta awaba kaya ama leiramba adu ngasidi PSA oxygen plant ase hospital asida leirabanina awaba leiraroi haina miyamna Manipur lenga ku thagatnarakli Hiram asigi matangda hospital asigi PSA oxygen plant ki DNO oiriba Dr. Yarasna Paumisingda Fondor Kibada hospital asida mamang thagi angan basaruktagi sengwa sagatpa haurakpadagina August ki tang kunga mangada loiduna engineer ani laktuna yangselaba matungda function tawba yare haiki hairiba oxygen asina hospital asida leiriba famung nifuga humdoida connection piduna anaba singi oxygen walakpada patient singi khudong chaba ama oiragani hairiba oxygen plant asina patient yankhaidi yamna laina seasonaba cornergani hairi oxygen supply asina hospital asida alarm device amasu thamduna kadaida kari problem leibage haiba adu khangba ngamlagani su hairi hospital asida tungi damakta khallaga ICU room amasu sengbatuna oxygen connection pinabasu honari Hana mamangda COVID-19 ki second wave matamda hospital asida patient singi damakta oxygen pinanaba honabada Imphal dana sathok sasin tawduna khudong sadaba kaya leiramba adu handakti third wave lakpa matamda oxygen ki damakta mi painingai oiraroi oxygen plant ase athuba matamda sangaragani haina su thajaba thamki haina Dr. Yarasna media da phongdorakli Amukoga khusam naraga chaliba club taraga taruki apunba organization ama wariba Chingfu Road United Clubs Organization Crusoda yauriba Brightway Club Kwagaitel lamdong na sinduna ngasi September gi tang tarukta COVID-19 dagi ngakthoknabagi damakta mass vaccination program ama pangthoktuna mioi chamaga yankhai mukta first amadi second dose ki vaccine kapthokre masi Kwagaitel lamdong da leiba Brightway Club ki campus ta pangthokkiba mass vaccination program aduda Brightway Club ki president Haisnam Kipjen Mangang secretary Thaunawjam Santi Kumar Meitei Imphal West ki adyaksha RK Taruni amadi SDC Hyangthang Miss Hohoi Wi-Fi na mapungoiba mioi singoina saruyaki Masi Kwagaitel lamdong da leiba Brightway Club ki campus ta pangthokkiba marirak suba COVID-19 ki mass vaccination program aduda Dr. Ngangbam Boni amadi magi team gi mioi taruk asa worker ani amadi BLO ahumna maipuna duna miyamda hakthengna vaccine kapkhibane Masiga tharaga club asina sinduna mafam asimaktada COVID-19 ki vaccine kapthokkiba asi punna mi lising amaga chama kun muk sure hairi Thobal district ki Wangjing Tentha AC ki manong chana leiba Chingthamdagi kidney animak fail oibadagi Chandigarh gi PGI hospital da laying chathariba Sapam Premchand Singh chahi kunchaga mangagi ana laying da mating oinana bahaiduna like minded group LMG Manipur nangasi lupali sing kun mating pangduna imung manunggi awabada saruk yakre ngasi ayuk Premchand gi mayumda LMG gi secretary Sorokhaibam Ojina luchingba mihut kangbu amana chatuna sel gi tengbang adu pangki ngasi gi khongchatatuda group asigi executive member Moirangthim Rosan member sing Dr. Maibam Itin L Santi Manihar Sapam Manitombi Mutum amadi Sobita Maibam na chingbana member kaya su saryakhi ngasi gi tengbang adu Premchand gi apokpa S Navadip Singh da khusinakibane LJP State Unit ki General Secretary Administration ki Thaudang Puramba Khundrakpam Kanba Maitai ki party dagi resign tawkhre ma ki cherol duna makha taraduna national leader sing Chirag Pawan amadi Pasupati Kumar Paras ani ki marakta chauna chayenaba lakpadagi party ki manungda ani thoraktuna yamna laibak thiba ama lakpada maram oiraga mahaki firebasi lawrakhibane Taraga Taret Lamsang ACS da leiriba LJP Kendra Committee ki President amadi member singi ayaba lauraba matungda resign asi tawbani hairi panbayai social worker Khundrakpam Kanba Maitai LJP party bu awang bathakta pukhatnaba hotnaramba misak amane mahakna resign tawkhraba matungda karamba party da election thengnagada ke haibadudi haujimaki oina lab 3 Kendra si committee amadi miyamna
leplakpa warep ki matung ena ma ki firep lepkani hairi 19 patsoi SC ex MLA sapam kebana paring naina lepalaitana satharak patengbang pibagi sarwama oina ngasisu patsoi kendra gi manung chana leiba yengkhom leiraki 19/25 amasung 19/26 ki bharada leiba yauna yumthong chamanga romda cheng yauna chana thakna polam sing yenthokre COVID ki asu waraba matam asida sapam kebana chana thakna patengbang polam sing yenthoki baduda lamda madongi miyamna thagatpa amadi nungaiba phongdoknarakli Singjamai to Kongba Road Thongju Kendra Madi Ya School Kendra Nigi Lona Bada Lady by Yamna Marue Lambiasi Sembi the Namatam Kuina Tambi Banamara Moiraduna Pothole Mayama Lady Haina Miamna Wakalak Padagi Infal East Jilla Parishad Member Oriba Seram Nikena Nasi Semjin Craig Lambiasi Mari Lanaba Department Matam Kuina Sembi the Natamduna Accident Tongnabagi Maramama Oiduna Lakli Social Worker Ama Oibada Natana Lakliba General Election Nasigi Thongju Kendragi intending candidate Oriba Seram Nekena Nungthaba Madi Dem Toktuna Ngasi Lambiasi Semjin Kibada Lamdamasigi Mioi Singna Harau Nungaiba Fungdorakli Jiribam District Asida Ladiba Helicopter Service Asi Haukiba Augustki Tang Kunga Humdoidagi Leptuna Labadagi Jiribamgi Praja Singna Awaba Mayoknari Hiramasigi Matanga Laisem Club Kamarangagi Vice President Ladik Yembam Bokulna Fungdorokpada Infal Jiribam Helicopter Service Hangdok Kiba Asi Yamna Haraujay Adubu Helicopter Service Asi Lakpadagi Awaba Karadi Farani Haina Kanjarambadu Service Asi Lepadagi Aikoigi Ningba Kahele National Highway number 37 Asida Chatpagi Kudong Sadaba Lerakpa Matamda Services na Aikoida Kanaba Kaya Piri National Highway 37 da Ban Koropa Madi Lambi Yadaba Tanjada Chatok Sasinda Apanba Pigadra Kanbada Nunangba Faujay Hairaduna Service Asi Leptana Lehenningbagi Apamba Fungdorakli All Jiribam United Club Association Gi President M. Maipaksna Mangang Women Association for Socio-Economic Development Wasit and Nivarani Devinasu Helicopter Service Adu Lehenbinaba Wafongkea Fungdorakli Padma Ratna English School Kakchingi Matam Sangna Oja Amadi Committee Member Oibiduna School Asibu Awang Bathakta Singkhatnaba Hotnabiramba Haujingna Thabaktagi Pothakraba Kakching Khunjai Lekaidagi Oja Moirangthem Samphal Singh Haukibatha August ki tang kuntraga mathoida masagi anaba amadagi lekhidre Oja Asina Taibang Punsi Loiraduna Laioi Krabada Maki Thawaina Taibang Semba Mapugi Masai Golda Ingna Singna Leiruna Bahaina Padma Ratna English School Kakchingi Principal na Thadoropa Awaba Phongdokpagi Cherolamana Isorgi Mapamda Thongni Jabaga Loinana Lekhidrabagi Imungi Awabadasu Saruk Yarakli Prime Minister Narendra Modi na Mahaki Mayumda Defense Minister Rajnath Singh Home Minister Amit Shah Amadi National Secretary Advisor Ajit Dobelgi Unaduna Hoje Afghanistan da Oiriba Phibamgi Matangda Khanakre Taliban na Afghanistan Paisin Kiba Amadi Pansir Valley da Taliban bu Yadaba Afghan National Resistance Front ka Lanthokna riba adugi Wafamna Maruina Khanaki Front adu Afghan Guerrilla gi Hanagi Commander Ahmad Shah Masud ki Mazanipa Ahmad Masudna Luchingli Taliban adi Lanadu Makoina ngamle Haijarabasu Front adunadi Yadribani Afghanistan gi Miyamna Taliban gi Mayokta Soidana Punna Thengna Minarakani Haiba Wafamsu Front aduna Fungdoraki Afghanistan da Oiriba Phibam aduga mari leinana PM Modi na high level group ama semkrabani group aduna India na khudaki oina laukhalkadaba thabak thaurongi matangda khanagani group aduda Foreign Minister S Jaisankar National Security Advisor Ajit Dobel amasung senior officials singsu yauri Taiwan gi Air Defense Zone da China gi PLA military aircraft Taragamapal Thajinkrei fighters amadi nuclear capable bombers sing yauna Taiwan gi Air Defense Identification Zone Adista China na Thajilakibagi matangda Taiwan na yaningdaba phongdoraki China na di Taiwan bu makoi gi breakaway province ama oina lauri aduga Taiwan na di makoi sovereign state amani hairi Taiwan gi Defense Ministry na thadoropa cherol amada China gi Air Force na Thajilakliba aircraft marakta high-stakes bomb singsu nuclear weapons sing adu puba ngami yauri hairi China
nadi aircraft paisalakliba adu routine drill amani hairi Taiwan na phongdokhibada wafamda nungaitabadagi thabak adu China officials na tawkhibani hairi France के former footballer Jean Pierre Adams chahi kuntraga mapal komada leiraba matungda ngasi laikhidre Pierre Adams na masagi chahi kuntraga mari surakba aduaida खुगी सर्जरी तौबगी एनेस्थेसिया थाबदा असोइबा लेखिबदगी कोमादा लेरखिबनी महाक चाही हुमुद्रागा हुमदोय सुख्रे अदुगा महाक फ्रांस नेशनल जिमदा इंग सोलिसिंगमगा चमापल हुमुद्रागा निथोइदगी इंग सोलिसिंगमगा चमापल हुमुद्रागा तरुक फावदा सरुक यादुना मैथ्स कुनगा निथोइ सानरमखि महाक फ्रांस की न्यूस यूनिवर्सिटी हॉस्पिटल दा लेखिदबनी अरोइबदा मरुय पाउ अमहना पिजरी चिंगी मफम सिंह चाउखटपा हाइबासी चिंगी लीडर सिंह अदुना पुक्चिल सेंगना थबक तौबा मथौ ताई हाइना चीफ मिनिस्टर एन बिरेना हाइख्रे कुंट्रा तरुक सुबह नेशनल आई डोनेशन फोर्टनाइट 2021 थौरम पांगथोख्रे थाव अमदी चाकथोंग गैस ममल हेंगटपगी मायोक्ता वकन मिफम चथख्रे लोइनेना अफगानिस्तान दा हौजिक होइदिबा फिवंगी matang the Prime Minister Narendra Modi na Defense Minister amadi Home Minister yauna khana nainakre masigi damakta image paudom loisinjari myambo mahna khurumjari